मिजंग ताबीर बख्वाई पुनपु इमेज टीवी न तराम ओक्चबग लोइना ब्रजेश कुमार न खुरुमजरी ngasiगी maroiba pauda manipur da BJP gi lengak amuk laklagani haina BJP national president JP Nada na haikre BJP lengak lomi singbu otpa lengak ni haina CPI Manipur State Council da khongjung changsin khre chief minister amana migi chorol pairaga leibak ngakadaba natte haina MLA ke Ranjit na haikre toinana power plant sing da coal supply tauribasi hengatrabadi national capital da maimut lagani haina Delhi gi power minister na hundokri mapungoi pau lobirasi BJP gi national president JP Nada ngasi nungthilpung abagami nipup taruk lom tawa matamda Imphal International Airport da thunglakri numit nindigi khongchat Imphal da lakliba BJP gi national president JP Nada na Imphal International Airport da hek thunglabaga chief minister N Biren Lutsingba Council of Ministers sing amadi party gi makok thongbal singba singna harau tayamna okre maki Manipur gi khongchat asigi manungda ngasi Bisnupur district ki manung chanba utlog da leiba sai ground da miyam gi oiba achow mafam amada saruk yaduna wangang bada JP Nada na phondokkhibada Manipur da BJP gi lengak amadi CM N Biren gi lengak sasan asi miyamna yai aduna soidna BJP lengak lakani CM Biren gi lengak makhada Manipur da hokyu chahi mari makhai asida aphaba lengak sasan ama Manipur miyam da phangan bangamle BJP gi lengak asina nupi singbu awang bathak ta thamduna ikai khumnaba utuna nupi singi damakta scheme kaya paikhatuna kanaba piri haiki JP Nadana makhata kibda ana layangi lamda Ayushman Bharat scheme hodokuna Bharat ki state singda imung amada lupa lak mangagi khudong saba phanghali Manipur da su CM Biren gi lusingba makhada CM IST scheme hodokuna imung amada lupa lak anigi ana layangi kanaba phanghali masigi damakta CM Biren bu President JP Nadana thagat phongdokhi mahakna hai thamanga gi manungda PM Modi gi mityeng makhada COVID-19 vaccine ani puthokduna Bharat amadi malemda COVID lantheng naba mateng pangduna vaccination gi thok mai pang sangshili Manipur da ILP chatna handuna isha gi identity ngakna chathalli haibo phamsu hongdokhi आज हम कह सकते हैं कि भारतीय जनता पार्टी की सरकार में नई नई चीजों का आविष्कार के साथ साथ नई चीजें आते हुए विकास की एक नई कहानी नाउ इट इज द टाइम ऑफ इनोवेशन नाउ इट इज द टाइम ऑफ एक्सपेंशन ऑफ इंफ्रास्ट्रक्चर कनेक्टिविटी रोड कनेक्टिविटी नाउ इट इज द टाइम ऑफ इंटीग्रेशन सबको साथ लेकर के चलने का काम मोदी जी के नेतृत्व में सबका साथ सबका विकास सबका विश्वास और सबका प्रयास इस बात को लेकर के चलने का काम और याद रखना शांति ऐसे नहीं आती राइट टाइम पर राइट चॉइस करने से शांति आती है पीस इज द बाई प्रोडक्ट ऑफ द राइट टाइप ऑफ गवर्नमेंट जिसको आप लाते हो Thoramda saruk yakiba chief minister Nongthoma Biren Singhana phongdokibda state asina BJP na lusingba lengak asi lakpadagi law and order gi phibam phagalakpada natana tongan tongan ba jati purup singna khundariba lamdam asida leiba miyamna tangdu leitana hingba punsi mahing adu oire sahi kayadagi lamdam sida leiba tongan tongan ba purup kayana masagi identity kanba ngakpa ngamnana ba hotnabada thengnaramba awaba kaya prime minister na lamdam sida ILP chatna halakpadagi purup sing asi kanba ngamlabani haiki Manipur da singamani tammani ga marak kala relation ngasi covid ki sathi ra balaina marak sidaida singi silna mayam na tamgi silna mayam san na ba thilaki ba du ma ten pon mayam du ngasi mit uri madugi emotional of attachment madugi emotional of nungshina ba mangal na mabne bahut khar phangar hona bada Singdana mahaijan, tamdana mahaijan, Maitai Pangadana mahaijan, Maitai Dana mahaijan.
macet tarang meramba du Manipur do ngasidi adu honorable prime minister Narendra Modi ji ki makha da lakpa Manipur ki BJP led government pan da ngasi hauki ba sahi mari da makhai dei koi ai ha da ingna santi wona ne Numit nini ki khongsat Manipur da thunglakhiba BJP National President JP Nada hayeng nitaipat chuthekta naunu saba BJP Manipur Pradesh ki office sangagani tungda palace compound da leiba City Convention da pangthokpa thorom amada lam kaya da mai palaklaba amadi saknairaba lamdam sigi mioi kaya ga unaduna wari sanagani hairi COVID-19 pandemic asida Manipur da hokyo pung kunmari da mioi lisingani ga sani kunmatpan test tawuda mioi chamga nifutare nauna COVID positive oiba thengaduna ngasi COVID positive oibagi chang sa da 3.3 yoki Pungfam sida mi sibagi paudi leite state asi COVID pandemic hobudagi ngasi fawuda mioi lak amaga lising kunmathoi chanipal yankhai humdoi COVID positive oiba thenakri mioi lising amaga chanipal marphuni thoina lekhidrei aduga apunba mioi lak 3 lising kulumdoi shupna humphuni thoi test tawkri Kaching district ki oina district asida hangliba COVID testing centers singda mioi tarawum do test tawuda positive oiba thenakide mioi sing adu lenga ki testing center da taruk amadi ima hospital da mioi taret test tawki haina district surveillance officer Kaching Dr. Keso Singh Warang themna pirakpa report amana palli Malem pumbagi oina COVID-19 positive case masing koti kulum 2 lakh marfumathoi sama kunthatre sukri masi manungda mioi lakh nipunipan lising yang khaimapan samanga marfuda truk laikidre covid narambadai fakibana koti kunmathoi lakh yang khaini thoi lising nipuwa mathoi chahum marfumanga yokri lechat sigi chaitheng phangduna positive case khwaidi wangba lebak asi case koti mari lakh yang khaimathoi lising kuntramanga chatruk kun thengaduna USA na oiri Indiana case koti ahum lakh kuntramapan lising kuntramanga chahum subnamapan thengaduna ani subuda amadi Brazil na case koti ani lakh taramanga lising yankhai chatret kuntra thengaduna ahum subuda leidi India gi oinadi Maharashtra na positive case lakh manga lising humram do subna marphuni thoi thengaduna ahanba Kerala na case lakh niputare lising humramari chatru kuntramapan thengaduna ani suba amadi Karnataka na case lakh kunmapan lising marphu chama humra thengaduna ahum suba positive case wangba state oiri Kaching District United Clubs Organization kadukona sinduna mass vaccination program among asi tera uraki kalika hall da pangthokre ngasi vaccination program asida ahanba dose gi mioi manga amadi ani suba dose gi mioi chaniga marfudra manga punna mioi chahum hida kapthoki hairba program asi primary health center hianglam gi MO Dr. E Kiran na lusingba medical team na pangthokibani thorom asi makha tarasu mathang chathakigani haina kaduko gi general secretary na thorokpa chirol amana phongdorli BJP lengak asi lairba longmi singbu otpa lengak ni haina ngasi Communist Party of India CPI Manipur State Council na khongjang changchin kre amadi police ka mukna kre tha asi ahumda Uttar Pradesh ki Lakhimpur Kheri da longmi singna khongjang chatharingai da Union Minister of State for Home Affairs Ajay Kumar Mishra gi machanupa Ashish Mishra yauna mahaki khongbu singna khongjang loi singbu gari na thomduna longmi kya hatkiba asi CPI na akan memong de condemn tawbuga loinana thawong asi mayokta ngasi Irawat Bhavan da wakat mifam chathakre CPI gi thomi singna wakat mifam phamlo matung Irawat Bhavan gi akoibada rally ama chatnaba hotnarakpadagi masing yamlaba security personnel sing thomjilaktuna rally adu tingnaba hotnakhi madudagi ngahak muknaraba matung rally adu charhankhide khongjang asiga mari leinana CPI MSC gi secretary El Sotin Kumar na hai mamang da tongan ba party sing lusingba lenga kaya lakre adubu handaki BJP lenga asidi lairba singbu otpa lamui singbu namsinduna thamba adumba tamthirba lenga ama haibudu oire anti farm bill ahum chatnaba yaroi haina tha
तरामथोई हेना भारत पुंबदा लौमीसिंग खोंजंग चंगसिनबा असोक अपन असि अना क्या यावरबा फावबदा बीजेपी ना तासिनदन लैथोकली हंदकता लखिमपुर खेरी द थोखिबा थौदोक असि लौमीसिंगबु अतमनना हातनबा चटखिबा थौंगनी हाइना पार्टी असिना लौई असिगुंबा बीजेपी लेंगाक असिना कांग्रेस अमदी सीपीआई गी मियोय कया फाजिनखिबा असिसु थादोकदबनी बीजेपी असि मरु फंगना मुथतनबा मियामना कोंजंग चंगसिनमिनसि हाइखि मणिपुर सरकार ना मिटई मयक हिंगत हनगनी हाइन स्कूल कॉलेज दा की हेंडोक्तुना मणिपुर यूनिवर्सिटी फाव तमहलबा मतमसिदा मयक असिबु चौखटनबा मरु ओइबा थबकसिंगदि अमत पांथोकपिद्रि हाइना मिटई मयक रिसर्च सेंटर की प्रेसिडेंट तौरांगबम महेंद्र न फोंदोखरे मणिपुर प्रेस क्लब ता लोल अमसुंग मयक की मतांग पांथोकपा पाउमिसिंग उनबा अमदा महाकना हाई मणिपुर दा मिटई मयक हिंगत हनबा होटनबदा अचौबा थौदांग लौरखिबा लुप असिबु मणिपुर सरकार ना कांथोक्तुना थमलगा लिसिंग अमो चमापन मरिफू की मतुंगदा सरकार ना मयक की लुप खरा पुनसिनदुना मिटई मयक हिंगत हनबा थबक कया पाइकटपदा मिटई मयक रिसर्च कमिटी बु कांथोक्तुना थलंबा लाइबक थीबनी मतम अदुदा लिसिंग चापन मरिफू हुमदोइदा मणिपुर की गवर्नर ना स्कूल सिंह की क्लास 6 दा मिटई मयक तंबिना ओजा सिंह कौरबसु हिंदी हईबा ओजा सिंह ना मिटई मयक की ट्रेनिंग पिहनखी लोइना ट्रेनिंग कोर्स अदुगी दमक डब्ल्यू तोमचौ एन इबोयामा अमसुंग एल कुलचंद्र खनख्रबसु ट्रेनिंग थाव मतमददी कुलचंद्र की महुत्ता कांजिया गोपाल ओइना थाकिबा असि करिगिनो मयक कुंतरेट की एक्सपर्ट सिंगना लाइरिक तमहनदबा हाइबसी मयक असिबु मुथतनबा होटनबनी मिटई मयक हिंगतहनबा होनखिबा थौमिसिंबु ngasi फावबदा मणिपुर सरकार ना सखंग बिदना गवर्नमेंट की ओजासिंग कौबुदा नत्रगना डिपार्टमेंट सिंगदा सिजिनबगे थबक ngasi सु तौद्री हाइना मराल सिरदुना लमदम अमगी लोल अमसुंग मयक अनिमक लेफम थोई मसाक सिंग असि वालक मतमदा अरिबा मतमदगी हौरकपा कांगलुक ओइदे हाइना खंगनरिबनी मयक की मतंग केस तौदुना मयक असिबु खोंजल यांहंदना थमलिबा असि मयक सिबु नुंगसिबगी मसत नते मसागी मरनाई काननबा होटनबा कांगबुनी हाइना मराल सिरदुना मिटई मयक ना निपाल सुब शेड्यूलदा चलिबा असि लोल असिगा मयक असिगा पुन्ना हापलिब्रा हापतब्रा हाइबगी चमनबा पोहली हौजिक फावबा सेनयकता मयक असि हापत्रिबा असिना मणिपुर सरकार की थबक थोरमदा लोल असि नमथनबा होटनै हाइबगी चपचाबा खुदमनि हाइना मराल सिखी मिटई मे कुंतरे लौखलपदा मे कुंतरे सिगा सागोन लूप में यावदब्रा हाइबसिन मदु की लूबदु लीडर दो एल कुलचंद्रनी माना मयाम से एजुकेशन से क्रिएट तौरपनी मागी लूप अदुदा डिपार्टमेंट सिंबा थबक सिंग मथोक सोलगा मियाम से पाक्सन तंबीरगा दि सोइरोइदरा हाइबदु अदुगा लोइनना सरकार ना हुजि तौरिबा अरानबा लंबी सिंगसे सुंथोकनबा स्टेट असिगी चीफ मिनिस्टर अमना मीगी चोरोल पायरगा लाइबाक आकदब नते चीफ मिनिस्टर हाइबसी अखोई मयामगी लीडरनी निथौनी हाइना एमएलए के रंजितना हाइख्री वाफम असि ngasi सुगुनु केंद्र की मनुंग लैबा खोंयामदा कांग्रेस की इलेक्शन कैंपेन कमिटी चाइल जीपी न सिंधुना पांथोखिबा थोरम अमदा हाना बीजेपी दा लेरंबा चाइल अमदी खोंयामदगी पुन्ना इमुंग 13 की वोटर यांखई मुक्ना नौना कांग्रेस पार्टी दा एमएलए के रंजितना टाम मंगारक थंगना सुगुनु केंद्र मयाम की सेवा तौरपदा अपेनब पोकलदुना नौना कांग्रेस दा चक्लरु सिंबु हराउ तयामना ओकपगी थरम अमदा एमएलए ना फोंदोखिबनी एमएलए के रंजितना हाई बीजेपी की लेंगाक असिदी मियाम दा एडवर्टाइज तौबा खक्तनी एडवर्टाइज गवर्नमेंट असि कयाम कोइना थमखिसिगे हायरदुना स्टेट असिगी लाइबाक ngakpada अखोइगी निथौ ओइरिबा अमना मीगी चोरोन पाई बदी सरेंडर तौबनी कांग्रेस लेंगा की मतमदा लौथोकलंबा डिस्ट्रिक्ट तरेट ngasi फावबा पुंग फाना मथौ तौहंदे मसिबु गो टू हिल्स हाइबदुरा हाइना एमएलए के रंजितना लेंगाकता खंगलकली ngasi की थोरम अदुदा एमपीसीसी की जनरल सेक्रेटरी एडमिनिस्ट्रेशन हरेश्वर गोस्वामी कक्चिंग डिस्ट्रिक्ट कांग्रेस कमेटी की वाइस प्रेसिडेंट ए मनीहल 6 वांगो जिला परिषद की मेंबर नॉमिनी एम रोमन कांग्रेस इलेक्शन कैंपेन कमेटी साइरल जीपी की प्रेसिडेंट एल शांति अमदी अतई मरु एब मियोई कयासु सरुक याखी एडवर्टाइजमेंट गवर्नमेंट से कयाम कुइना कोई लई सिजे पाइपल इमाइग्रेशन डिस्ट्रिक्ट करे गवर्नमेंट डिस्ट्रिक्ट ऑफिस करे और पाइपल इमाइग्रेशन सरकार थादर डेवलपमेंट फंड में दो मधु कंसर्न डिस्ट्रिक्ट की
DC kutang tawgan prasana sinda yawna ba ayna madu gi namta administration system ma setup tawna ba convenient ai khudong chang ro gi namta district headquarters se law thok ani kakching ju thoban gi sal ile Kumja Lisingani Kunithoi Angan Basokta Pangthok Kadoriba Tarani Thoisuba Manipur Legislative Assembly Mikalda National People's Party NPP na absolute majority Pangduna Manipur da NPP ki oiba anobo lengak ama laklagani haina NPP Manipur State ki lusingba amasu oiba Manipur lengak ki Deputy Chief Minister Yumnam Joy Kumar na haikre wafam asi ngarang nungtil Hairok Part 1 umang Laikol da Pangthok kiba Hairok Assembly Constituency da National People's Party NPP gi intending candidate ama oiriba social worker and detained singbu opagi tharamda athoi mithungi warol peduna haikibani Deputy Chief Minister Yumnam Joy Kumar na makata na hai NPP su National Party amani lakadoriba lisingani kunithoi mikhal asida thenagadoriba asi BJP ga Congress ka oina mayamna unai NPPC masing kayabu thanade masinasu hena fai BJP Congress punaringai NPP gidi manungda kagadaba candidate khandokpa loire NPP gidi anoba ngaktani hojik phawda soidana kaba yaba NPP gi candidate ni phudi sure masigi manungda Hairok Kendra gi NPP gi candidate and detensu amani haike Bharat na ningkha tamba sahi humrama pung pharakpagi palan thoramga mari leinana pangthokpa Azadi ka Amrit Mahotsav ki saruk ama oina ngasi Thawal District ta District Legal Services Authority na sinduna miyam da paujel piba cycle rally ama chatkre Manipur Legal Services Authority gi lamjing makha da pangthokpa cycle rally adu High Court of Manipur gi Justice amasung Manipur Legal Services Authority MASL SA gi Executive Chairman KS Nobin na Khongjong War Memorial Gate gi lamtha baga Thawal gi Court Complex da lusinkhi ngasigi thoram adugi saruk ama oina Justice KS Nobin na lusingduna Thawal gi Court Complex ki akoibada u chara sing thaki tabada yamna thamoi shokpa amadi nungai taba thodo ama oina hokiba October gi chaitat taret lisingani kumathoi gi noktil pung mari rom taba matamda Imphal gi Dingku Road ta Potfam Famduna Masa Ahum Thakna Widamak Hinganabagi Achauba Lanfam Mayok Naribi Mapuroi Basu Kaina Krabi Sarungbam Anau Kobi Nupi Amagi Potfamda Jalinot Chamunga Chatpi Ama Piram Laga Marian Lupa Chamagi Lairaga Puki Batanatana Lupa Chamri Amagasu Pudun Satkri Haibagi Pau Asi Social Media da Tengnabak Badagi Maraiba Thihorabi Anobi Kobi nupi asigi potfam adu thiduna ngasi like minded group LMG Manipur gi secretary Sorok Haibum Ojit amari publicity secretary Rakesh Norem anina satuna khudakki oiba tengbang oina lupa lising ama tengbang duna potfam phambi nupi asigi awabada mateng pangkhri lamdam asigi mahai masingi lamda inot ama hapkat po oina NEET, JEE, IIT, NDA ki Blended Learning Center ama oigadaba Jovel Pupil Square JPS ngasi Thawal Okram da leiba Fancier High Secondary School da hodokre thoram aduda Manipur gi hanagi Chief Minister Okram Ibobina athoiba mithung Fancier High Secondary School gi Principal Okram Ibohan bina thoram mapu aduga United Association of Recognized Schools of Manipur UARSOM gi President Laisam Joina akanaba mitunglen oina saruk yaki athoi mitungi warol da XCMO Ibobina hai hotnaba amadi maipakpa haibasi yamna naksinai isorna laibakta tamam lawasu hotpu hotnadrabadi kaidongaida maipakpa ngamloi maram asina pandam phangdriba phawba kanna hotnaduna maipaktriba phawba khak hotnaba leploidabani haina tungi Yumburian Ogadoriba Naharol Singi Pung Singshin Ki. Ishori Togdan Lay, Ishori Togdan Hine of whatever. I would do or die of what I did Ishori. Ishona, oh, I did Togdan Nation as a deal. I don't know, I never lay Maneva. Aduga, whatever Himesiga, my papa Himesiga, whatever Anishi, La Pokna, yes. Whatever my past of Haibashiki,
ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ हंदक मरक म्यांमार मचा सिंह सासिनबा आधार कार्ड पाइदुना इम्फाल मोरे लंबी असिदा चथोक चसिन तौबदगी लंबी असिदा लेबा असम राइफल्स अमदी मोरे पुलिस चेक पोस्ट ना मियोय कया फगतुना मियोय सिंह अदुगी मथकता मोरे पुलिस ना केस लौखतुना थिजिनबगी थबक चथबदा फेक आधार कार्ड साबदा चेनबा मियोय अमा फारे हारी पुलिस तगी फंगबा पावगी मतुंग इन्ना था असगी तांग तरेता मोरे पुलिस ना फगतखिबा म्यांमार मचा नेपाली मरी अदुगी मनुंगदा मियोय अहुंगी फेक आधार कार्ड साबदा चेनबनी हाइबा मियोय अमा ngarang nungthil phagatpa ngamkhi farba miyoy adu Arvin Laljam Lobha chahi kunthra son of Lalpanga kawi mahak more ward number 9 khunou lekai dagini hairi Hairok Assembly Constituency ke MLA Dr. Thoksom Rajasyam gi mityeng makhada ngasi Hairok Municipal Council gi ward number 1 gi area da leiba imung kunmari da Ujwala scheme gi makhada chak thunanaba gyal sing MLA na hakthengna beneficiary singda enthokri ngasi Hairok part 2 Thoksom lekai da leiba MLA Rajasyam gi yumda pangthokkiba chakthong gyal sing enthokpagi achamba thoram aduda MLA na Hairok SC gi manungda leiriba yumthong khudingmak chakthong gas sizinaba SC ama ohennaba honaminasi haina miyamda appeal tawki MLA Rajasyam na makhata na Hairok SC asi chak thongnabagi damak sing sizinadaba Maikhu Sendaba constituency smokeless constituency ama ohenaba pandam thamli pandam asi makhada India gi Prime Minister Narendra Modi na hodok piba Ujwala scheme gi makhada ngasi su chakthong gas sing asi yumthong kunmari da yenthokpani makhata na su yenthoki gani SC asi gi oina sada maifudra rom di Ujwala scheme gi makhada yumthong khuding da gas connection pijakre hojik phawbada chakthong gas sizinadriba imung singna MLA da natraga LPG gas ki polling singi nominee singda paw pibiu se sang pisin biu chakthong gas soidana phanganjagani haiki akoi tatna satharakba saruka moina tawjabane adu makhata na so akoi Hairok kendra sida gas thongdaba imung amatang lehendaba pandamda akoi committee member singna yawbiraga adagi maidol sing selsa singna so lekai da phangudaba leibasing min pikat pirakanda koi Hairok si environment friendly oiba uwa kaktaba uwa phasana hon bayaba sak thongmai dangta sing u kaktana koi gas na punna thonga kanda thongi mi sing sawana thoktana ma adi panamdu phangnaba hona minase mamang tha gi kuntrada Imphal East District ki Kairau Wangkhem dagi Thawal Police na chatnadraba lupa lising chapi gi jalinot bundle kaya Phagat kiba aduga hiram amatada mari lenyade haina Phagat kiba senpham sing adu mahak amadi mahaki manauni pa thokpa amana thilakpani haina police ki report ta palliba Kairau Bitra Lairembi lekai dagi Tongram Tony Maiteina sengdorokli hiram asiga mari leinana ngasi masagi yumda paumi singa unabagi thoromda Tony na hai Thawal Police na Phagat kiba chatnadraba lupa lising chapi sing adu Tony abadi mahaki manau nupa thokpa amana puraklaga sinarambani haina thodok aduda chenariba Wangkhem Ngarian Chingkhong lekai dagi chungkham Dewan kawa amagi statement da phongdor liba adu laibak thibani thodok aduda chenahalakpa maram sade hairuna masagi tungan ba sinpham paijaduna imung manung punaba hotna jaribani haina Tony na haiki Satnadraba sel karamna thamhauribano nakal amaromda thodok aduda matau karamna Tony aihakpu chenahalak libano thodok adugi matangda Irilbung police laktuna hanglamki adu chatnadraba sel oibana pha punduna mahaki mathakta makhal amatagi case lokatte maram aduna matungda maram sadana mi amada maral sizinbagi thawong tawbiganu haina mari leinaba singda appeal torli Power plant sing the coal supply toriba asi improve tawdrabadi namit nenigi manungda National Capital Pumam mamlagani haina Delhi gi Power Minister na phongdokre Power plant sing the coal watpadagi matam kuina power cuts leiriba Tamil Nadu amasung Odisha yauna asang kiuda Delhi su yaksinkhre leibak asigi electricity piriba coal fire power plants chamak kontra mangagi tangkhai amadi namit humni gida
fuel stock leire hari hairiba power plant sing aduna leibak asi electricity gi chada humdradi puthokpani hari Delhi gi power minister Satyendra Jain haikibada coal supply improve tawdrabadi numit nindi gi manungda Delhi da mai mamlagani Delhi da electricity piriba coal fire power plants gi coal stock asi yamdrabada tha amagi thamgadabani adubu hojikti noma kaktagida leire haiki hek ngamlibo khai thuna coal supply tawnanaba railway wagon sing arrange tawbinaba center da haijari Delhi ki chief minister Arvind Kejriwal ki Aam Aadmi Party AAP government na haikibada Jain gi matung ina crisis asi mina sembani kanagum amana crisis ama thoalaga madu masana amuk sob tawjaraga achauba thaba ama tawrabani haina miyamda utpagumani haina Minister Satyendra Jain na phondoki CM Kejriwal na Prime Minister Narendra Modi da coal supply tawbinanaba chithi ama ikhre hari aroibada maroyopau amuhanna Manipur da BJP gi lengak amuk laklagani haina BJP National President JP Nadda na haikre BJP lengak lomi singbu otpa lengak ni haina CPI Manipur State Council da khongjung changsin khre Chief Minister amana migi chorol pairaga leibak ngakadaba natte haina MLA K Ranjit na haikre toinana power plant singda coal supply tawribasi hengatrabadi national capital da maimut lagani haina Delhi gi power minister na hundokre ngasigi damaktadi paudam pizam atan solution jare mayang tabir khwai punopu amukha hanna khurumjari